ꯅꯣꯡꯅꯥꯡꯕ ꯑꯃꯗꯤ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯐꯦꯖ ꯑꯃꯗ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯕꯤꯔꯤꯕ ꯀꯣꯀꯣꯃꯤ ꯐꯣꯛꯁ ꯑꯃꯨꯛꯀꯣꯒꯤ ꯃꯤꯍꯨꯠ 14 ꯁꯥꯕ ꯇꯤꯝ ꯑꯃ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟ ꯗꯦꯠ 30ꯒꯤ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯇꯤꯝꯒ ꯐꯝꯃꯤꯟꯅꯕꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤꯕꯗꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯊꯧꯖꯥꯟꯕꯤꯗꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯇꯦꯕꯜꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯑꯍꯥꯟꯕꯗ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯁꯣꯔ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯗ ꯊꯧꯅꯤꯖꯈꯤꯕꯗꯣ ꯑꯗꯨꯃꯛ ꯉꯁꯤꯃꯛꯇꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯆꯠꯄꯤꯔꯨꯕ ꯑꯗꯨꯒꯨꯝꯕ ꯀꯣꯀꯣꯃꯤ ꯐꯣꯛꯁ ꯑꯃꯨꯛꯀꯣꯒꯤ ꯂꯤꯗꯔꯁꯤꯡꯅ ꯆꯠꯄꯤꯔꯨꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯆꯠꯇꯨ ꯇꯁꯦꯡꯅ ꯌꯥꯝ ꯃꯃꯨꯠ ꯇꯥꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯇꯤꯝꯅ ꯇꯥꯕꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯊꯕꯛꯇ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝ ꯗꯤꯃꯥꯟ ꯍꯥꯏꯇꯥꯔꯦꯀꯣ ꯊꯣꯛꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯤꯡꯒꯤ ꯂꯥꯟꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨꯒ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯊꯣꯛꯏꯕ ꯃꯔꯨꯑꯣꯏꯕ ꯆꯥꯔꯇꯔ ꯗꯤꯃꯥꯟ ꯃꯌꯥꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯀꯣꯀꯣꯃꯤ ꯐꯣꯛꯁ ꯑꯃꯨꯛꯀꯣꯟꯅ ꯑꯩꯈꯣꯏꯒꯤ 1 day ahead 2 day aheadꯇ ꯑꯩꯈꯣꯏꯒꯤ ꯊꯝꯒꯗꯕ ꯑꯦꯖꯦꯟꯗꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯟꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯝꯈꯤꯕ ꯄꯔꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅꯗꯒꯤꯁꯨ ꯊꯝꯕ ꯂꯥꯛꯄ ꯄꯔꯤꯡ ꯃꯌꯥꯝꯗꯨ ꯉꯁꯤꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯒꯤ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯑꯄꯥꯝꯕ ꯑꯣꯟꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯄꯣꯏꯟ ꯃꯌꯥꯝꯁꯤꯡꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯂꯤꯗꯔ ꯃꯌꯥꯝ ꯑꯃꯅ ꯉꯁꯤ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯛꯏꯁꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯃꯤꯍꯨꯠꯁꯤꯜꯂꯒ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯈꯨꯗꯤꯡꯃꯛꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯦ ꯇꯥꯔꯦ ꯎꯔꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯅꯕꯁꯨ ꯍꯣꯠꯅꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯄꯤꯔꯛꯑꯦ ꯇꯧꯕꯇꯕꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯃꯗꯣ ꯏꯟ ꯗ ꯏꯟꯇꯔꯦꯁ ꯑꯣꯐ ꯗ ꯄ꯭ꯔꯖꯥ ꯀꯣ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯏꯟꯇꯔꯦꯁꯇ ꯌꯦꯡꯀꯥꯟꯗ ꯇꯁꯦꯡꯅ ꯊꯕꯛ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯨꯗꯤ ꯇꯁꯦꯡꯅ as soon as possible ꯊꯤꯡꯊꯗꯅ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯤꯡꯕ ꯄꯥꯝꯕ ꯊꯝꯖꯒꯦꯕꯀꯣ ꯑꯗꯨꯒ ꯗꯦꯟ ꯑꯃꯅ ꯊꯕꯛ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯄꯣꯠꯇꯨꯅꯤ IDPꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯅꯪꯉ ꯂꯩꯔ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯅꯪꯉ ꯂꯩꯔꯕ IDP ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯨꯝꯗ ꯍꯜꯍꯟꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯐꯣꯡꯗꯣꯛꯏꯀꯣ ꯍꯜꯍꯜꯂꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯄꯤꯔꯤ ꯍꯥꯟꯅ ꯄꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯅꯧꯅ ꯁꯥꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯃꯩꯀꯩ ꯀꯥꯏꯈ꯭ꯔꯕꯁꯤꯡꯗꯨ ꯊꯨꯒꯥꯏꯕꯤꯈ꯭ꯔꯕꯁꯤꯡꯗꯨ ꯑꯩꯈꯣꯏ ꯂꯨꯄꯥ 1.5 ꯄꯤꯔꯝꯕꯗꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛ ꯈꯔꯗ ꯑꯩꯈꯣꯏ ꯌꯦꯡꯉ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛꯇ ꯈꯔ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯑꯦꯃꯥꯎꯟꯗꯨ ꯑꯩꯈꯣꯏ ꯂꯨꯄꯥ 3 ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁ꯭ꯀꯤꯝ ꯈꯔ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯂꯨꯄꯥ 3 ꯍꯦꯟꯒꯠꯂꯒ ꯄꯤꯔꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕꯁꯨ ꯄꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁ꯭ꯂꯥꯏꯠ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯃꯇꯝ ꯈꯔ ꯆꯪꯉꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯈꯔ ꯆꯪꯉꯤ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯆꯪꯖꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯑꯩꯈꯣꯏ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯑꯩꯈꯣꯏ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡ ꯀꯣ ꯗꯦꯟ ꯁ꯭ꯇꯦꯠꯀꯤ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯒꯚꯔꯅꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯁꯦꯡꯅ ꯀꯌꯥꯝ ꯌꯥꯝꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯄꯥꯝꯕ ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯗꯥꯏ ꯐꯥꯎꯕ ꯑꯆꯨꯝꯕ ꯇꯧꯕꯤꯒꯗꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯍꯪ ꯑꯃ ꯍꯪꯉꯒ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ IDP ꯍꯜꯍꯟꯕ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯀꯥꯟꯅꯕ ꯄꯤꯒꯗꯧꯕ ꯑꯣꯏꯒꯗꯧꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯃꯌꯥꯝ ꯄꯜꯂꯒꯁꯨ ꯉꯁꯤꯃꯛ ꯀꯩꯗꯧꯔꯦ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯉꯁꯤ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯤꯕ ꯊꯧꯗꯥ ꯗꯦꯟ ꯉꯁꯤ ꯐꯥꯎꯕꯗ ꯒꯚꯔꯅꯔꯅ ꯄꯤꯈꯤꯕ ꯗꯥꯏꯔꯦꯛꯇꯤꯞꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯡꯃꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯉꯛ ꯆꯥꯎꯔ ꯂꯩꯕ ꯄꯣꯠꯁꯛꯁꯦ ꯁꯤꯃꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯦꯟꯕ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯊꯛꯇ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯀꯤ ꯃꯊꯛꯇ ꯂꯧꯈꯠꯍꯟꯅꯤꯡꯕ ꯑꯦꯛꯁꯟ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯃꯇꯝꯗ ꯂꯧꯒꯗꯧꯕ ꯉꯁꯥꯏꯒꯤ ꯇꯧꯒꯗꯧꯕ ꯀꯩꯅꯣ ꯌꯦꯡꯁꯤꯟꯒꯗꯧꯕ ꯂꯣꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯇꯧꯍꯟꯅꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯦꯟꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯦꯟꯗꯅ ꯉꯁꯤ ꯐꯥꯎꯕꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯃꯣꯏꯅ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯣꯏꯅ ꯆꯪꯁꯤꯜꯂꯛꯏꯕ ꯊꯧꯑꯣꯡ ꯊꯧꯗꯥꯗ ꯒꯣꯔꯃꯦꯟꯅ ꯇꯧꯈꯠꯂꯤꯕ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡꯒꯤ ꯎꯔꯀꯥꯟꯗꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯄꯦꯟꯕꯗꯤ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯛꯁꯤ ꯇꯁꯦꯡꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯄꯤꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯕ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯔꯝꯕ ꯃꯇꯝ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯡꯕ ꯆꯪꯉꯛꯑꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 3 ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯀꯣꯃꯤꯅꯦ ꯐꯣꯛꯁꯅꯦ ꯑꯃꯨꯛꯀꯣꯅꯦ ꯑꯩꯈꯣꯏ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯎꯅꯔꯨꯕ ꯃꯇꯝꯗ ꯊꯦꯡꯅꯔꯛꯏꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯨ ꯈꯨꯗꯤꯡꯃꯛꯁꯤꯗ ꯒ꯭ꯋꯥꯜ ꯇꯥꯕꯤꯒꯤ ꯏꯁꯨ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯏꯟ ꯄ꯭ꯔꯣꯁꯦꯁꯇ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯦ ꯑꯗꯨꯒꯤ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟ ꯑꯃ ꯂꯥꯛꯑꯅꯤ ꯍꯥꯏꯔꯦ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯐꯨꯋꯥꯂꯥꯗ ꯑꯩꯈꯣꯏꯒꯤ
ꯂꯧ ꯎꯕ ꯆꯪꯖꯕ ꯃꯇꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯗꯨ ꯑꯗꯨꯒꯤꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯔꯝꯕ ꯌꯥꯏꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ 5 ꯑꯃ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯗ ꯄꯜꯂꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯏꯁꯤꯡꯁꯦ ꯇꯁꯦꯡꯅ ꯊꯕꯛ ꯑꯣꯟꯊꯣꯛꯄꯤꯕꯁꯤ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯇꯧꯕꯇꯕꯨ ꯑꯗꯥꯏ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏ ꯍꯥꯏꯅ ꯃꯤ ꯑꯃ ꯍꯥꯠꯀꯦ ꯂꯥꯛꯄ ꯃꯤ ꯑꯃ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯂꯧꯊꯣꯛꯅꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯁꯁꯄꯦꯟ ꯇꯧꯔꯤꯕ ꯄꯣꯠꯁꯛꯁꯦ ꯃꯁꯤ ꯐꯖꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯆꯠꯊꯔ ꯃꯇꯨꯡꯗ ꯁꯁꯄꯦꯟ ꯅꯠꯇꯕ ꯃꯣꯏꯁꯤ ꯇꯁꯦꯡꯅ ꯇꯔꯃꯤꯅꯦꯠ ꯅꯠꯇ꯭ꯔꯒ ꯗꯤꯁꯃꯤꯁ ꯇꯧꯕꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏ ꯊꯝꯖꯒꯦꯕꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯜꯂꯨ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯜꯂꯨ ꯂꯟ ꯊꯨꯝ ꯀꯜꯂꯨ ꯉꯥꯛ ꯁꯦꯜꯂꯨꯅ ꯍꯥꯏꯔꯤꯕ ꯊꯥꯔꯛꯏꯕ ꯀꯥꯡꯕꯨꯁꯤꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯌꯥꯝ ꯌꯥꯎꯁꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯔꯥꯡ ꯊꯣꯛꯅꯕ ꯃꯆꯥ ꯑꯃ ꯇꯪꯗꯨ ꯂꯩꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯇꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯤꯟꯅꯅꯕꯒꯤ ꯄꯨ ꯑꯃ ꯍꯦꯛ ꯌꯥꯎꯔꯛꯑꯦꯕꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯁꯤ ꯒ꯭ꯋꯥꯜꯇꯥꯔꯕꯤ ꯊꯧꯗꯣꯛ ꯍꯥꯏꯔꯒꯁꯨ ꯃꯅꯤꯄꯨꯔ ꯃꯨꯊꯠꯂꯨꯒ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯤꯐꯥꯏꯗꯣ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯗꯨꯒꯨꯝꯕ ꯁꯤꯐꯣꯏꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯊꯝꯃꯀꯥꯟꯗ ꯉꯁꯤ ꯃꯇꯝ ꯁꯥꯡꯅ ꯊꯝꯕꯁꯤ ꯃꯔꯝ ꯆꯥꯗꯦꯕꯀꯣ ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯀꯥꯟꯗ ꯃꯗꯨ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕ ꯄ꯭ꯔꯖꯥꯅ ꯄꯥꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇꯤꯃꯦꯟ ꯉꯁꯥꯏ ꯄ꯭ꯔꯖꯥꯁꯤꯡ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯃꯅꯤꯄꯨꯔꯗ ꯑꯦꯖ ꯄꯔ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯕꯗꯣ ꯑꯊꯨꯕꯗ ꯎꯠꯂꯒꯗꯤ ꯀꯣ ꯑꯣ ꯇꯧꯐꯝ ꯊꯣꯛꯄ ꯒꯣꯔꯃꯦꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕꯗꯨ ꯈꯪꯒꯅꯦꯕꯀꯣ ꯁꯁꯄꯦꯟ ꯇꯧꯔꯦꯒ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯒꯤ ꯉꯁꯪ ꯅꯨꯡꯉꯥꯏꯅꯕ ꯐꯣꯡꯗꯣꯛ ꯇꯧꯕꯒꯤ ꯃꯃꯤ ꯑꯣꯏꯍꯜꯂꯀꯥꯟꯗ ꯍꯣꯔꯦꯟ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯇꯧꯔꯀꯥꯟꯗ ꯄꯣꯠꯇꯣ ꯉꯁꯥꯏꯒꯤ ꯑꯗꯣ ꯍꯦꯟꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯄꯣꯠ ꯂꯩꯔꯝꯗ꯭ꯔꯦꯒ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯑꯗꯨꯝ ꯍꯪꯉꯛꯈꯤꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯁꯨꯇꯤꯗ ꯂꯩꯍꯜꯂꯒ ꯑꯗꯨꯝ ꯇꯣꯂꯣꯞꯇꯤ ꯐ꯭ꯔꯤꯗ ꯆꯥꯍꯟꯕꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯍꯟꯕꯒꯤ ꯃꯑꯣꯡ ꯂꯩꯕꯗꯨꯗꯤ ꯐꯠꯇꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯏꯔꯥꯡ ꯁꯥꯒꯠꯄ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯕ ꯁꯤꯒꯨꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯇꯧꯔꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯦ ꯆꯞ ꯆꯥꯅ ꯃꯣꯏꯁꯨ ꯇꯁꯦꯡꯅ ꯑꯀꯟꯕ ꯂꯣꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤ ꯇꯥꯔꯒꯗꯤ ꯃꯇꯨꯡ ꯃꯅꯥꯎꯗꯁꯨ ꯇꯁꯦꯡꯅ ꯏꯔꯥꯡ ꯀ꯭ꯔꯥꯏꯝ ꯊꯣꯛꯍꯟꯒꯗꯧꯕ ꯆꯥꯡꯗꯒꯤ ꯍꯟꯊꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤ ꯀꯣꯀꯣꯃꯤ ꯐꯣꯛꯁ ꯑꯃ ꯀꯣꯟꯅ ꯉꯁꯤ ꯆꯪꯁꯤꯜꯂꯨꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯎꯅꯔꯨꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯃꯌꯥꯝ ꯎꯅꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯀꯥꯟꯗ ꯒꯕꯔꯅꯔ ꯎꯅꯗꯅ ꯑꯩꯈꯣꯏ ꯉꯔꯥꯡ ꯄ꯭ꯔꯦꯁ ꯅꯣꯠ ꯇꯧꯔꯦ ꯄ꯭ꯔꯦꯁ ꯅꯣꯠ ꯄꯤꯔꯛꯂꯤꯕ ꯃꯐꯝꯁꯤꯡꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯌꯥꯝ ꯊꯨꯅ ꯎꯠꯄ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ IDPꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤꯀꯣ IDPꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯑꯃꯗ ꯄꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯦ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯍꯟꯖꯅꯤꯡꯉꯦꯕꯀꯣ ꯗꯦꯟ ꯑꯃꯅ ꯒꯣꯔꯃꯦꯟꯅ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ CSOꯒꯤ ꯂꯤꯗꯔꯁꯤꯡꯅ ꯑꯩꯈꯣꯏꯅ ꯊꯝꯕ ꯃꯇꯝꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯁꯨ ꯌꯥꯎꯔꯤꯀꯣ ꯉꯁꯤ ꯐꯥꯎꯕꯗ ꯐ꯭री मूवमेंट याहदबजिसु तसेंग हाइतारगदि होय याहननब होनरकन हाइबदुना तोगान वरी अमनि अदो फ्री मूवमेंट याहदब हाइबजिसु तसेंगना गवर्नमेंट की मरक का टेररिस्ट की मरक का करी लेनरी हाइबजिसु कोइ खंग खर लैयबको अदो टेररिस्ट न तब थोंग थोदासी तसेंगना लो की ओने यादब थौसिंग गिदि तसेंगना फोर्सफुली नत्रगन मसे लीगली मसे कइगो थौखत उतम चंगेबको अदुना टेररिस्ट जिना चंगप या हीरो या लंबी थिंगे हाईवे थिंगे हर कांदा सी करे हाइनी फ्री मूवमेंट हंदबजिदी सागी एरिया सिदा याम चाव कंस्पिरेसी अमको लौतुनब मानबा को मो मसेन यो मक्ता कइगो पोट खरा ngसागी हेनिंग ओवर टेकिंग ओवर टाइम द कोइ एखोइ सिमा तौदगदि को सिमा पिद्रगदि का हाइबगी ओइ मदुगुंबा ngसागी नेगोशिएटेबल रूम मा थमनबगी लबी मा मानो ममी मा सुम तहन बजि फते अदुना लैरि बा सुग याम प्रजा मियो लाख क्या गी ओइबा ngसागी चखाव को सी एस पर लोगों सुम से कोई एशियन कम्युनिटी एक ना कोई हाईवे लाइन की तसेंना कोई मी चम चलन भी याद बगाइसे तसेंना मसे लो नसु याद पोट मनि को दुना असुगम लोगी मयोग थोक तो कमुसिंगजी मसे गवर्नमेंट की साइड की सबसाना मदु तहम तो एक्शन तहनिम लैयबको अदु मदु तौदना ngasi एकोइ अथु मतम द यारनबगी ngसाइ सिद पन मतम द एकोइ याम अथु मतम दंदगी जुलाई था मनु हाइतारे को जुलाई था मनु से दिदा एकोइ फ्री मूवमेंट यारनबगी पादन कोइ तौरी खोली गायना हाइर गवर्नमेंट की अदु गुंबा रिपोर्ट अमा कोइ सुम उजै अदु तसेंना ओइबिदगदि याम फै तौदो मदु सांगदरिगदि फम ओइरोय देना मदुना मरम ओरका ngasi फ्री मूवमेंट याहंदब हाइसी कनाना याहंदबनो केदो याहंद्रिबनो को टेररिस्ट ना पामे मागी एजेंडा दु तसेंना गवर्नमेंट अदुम इलेक्शन तत्रिबा क्वेश्चन लाइनेबो को दुना सीयौना ngसागी प्रजा अमा मियोइबा मोइना हिंगो तमदा चंगदबा याद्रबा दुगुंबा ngसागी लोगी मनुंगदा लेजबा दुगुंबा ngसागी लाइफलाइन ओइबा लंबी सिंगजी बाउदा फ्री मूवमेंट हलक्तबा हाइबसे तसेंना टेररिस्ट के साथीबा दुगुंबा ngसागी करि हाइनी थोंग हाइबाजी कोइ हाइदंगा मोइबो को दुना असुगुंबा टेररिस्ट की थोंग तोरिबा असुगुंबा लाइफ कया अमगी को चखाव लाइफ अखोगी पुसी महिंगा अयत अपन पीरिबा दुगुंबा कुकी टेररिस्ट सिंगजे तसेंना लोगी ओइना लहोम थोपा दुगुंबा ngसागी तौन तो मथौ दि खoi अथु मतम दंगा सिगी लेंगासिना तखोनिबे पाम खoi थमजबनिदा अदुना हदकी जुलाई था मनुंग तौनि हाजि लेट्स येंग तारे को येंग तारे कयाम मोइ कयाम कन्ना कयाम थमोइ सेंगना होनम खoi येंग ताय दुना जुलाई था मनुंग फ्री मूवमेंट हनबिनी हाइरबनिना मदुगी थाजबदुदा थमजरकान खoi सोइदना याहनबिबा देना मन ngसाइ गवर्नर पिखिबा गवर्नर तौनि खले थौसिंदो तसेंना मदु थमोइ थोपदो अदु अपामना हाइ थमजगे आमरो